ꯑꯁ ꯄꯨꯡ ꯀꯌꯥ ꯇꯥꯔꯖꯥꯠꯅꯣ? ꯂꯣꯏꯅ ꯇꯨꯝꯅꯔꯝꯃꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯌꯨꯝꯗ ꯀꯃꯥꯏꯅ ꯄꯥꯎ ꯄꯤꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯂꯩꯔꯥꯛ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯥꯏ ꯂꯩꯒꯦ? ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯏꯝꯐꯥꯜꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ? ꯑꯁ ꯅꯨꯡꯉꯥꯏꯔꯤꯅꯦ. ꯌꯨꯝꯗ ꯂꯩꯅꯤꯡꯉ ꯂꯩꯕ, ꯏꯝꯐꯥꯜ ꯂꯥꯛꯅꯤꯡꯉ ꯂꯥꯛꯄ. ꯑꯝꯇ ꯄꯥꯏꯌꯨꯀꯣ. ꯉꯁꯥꯏꯅꯁꯨ ꯈꯜꯍꯧꯗꯦ. ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯨ ꯀꯩꯅꯣ? ꯁꯟꯊꯤ ꯌꯥꯝꯅ ꯀꯣꯛꯁꯤꯅ ꯃꯔꯣꯟ ꯑꯃ. ꯅꯥ ꯊꯝꯃꯒꯦ. ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨ. ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯑꯝꯇ ꯄꯥꯎꯈꯤꯒꯦ. ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯍꯥꯏꯕ. ꯆꯠꯄ ꯃꯈꯣꯟ ꯇꯥꯏꯁꯤꯔꯥ? ꯏꯃꯥꯒꯤꯅꯤ. ꯏꯃꯥꯅ ꯇꯨꯝꯅꯤꯡꯗꯅꯕꯅꯦꯅ ꯖꯨꯁ ꯄꯤꯔꯛꯏꯅꯤ. ꯂꯣꯏꯔꯦ. ꯃꯆꯤꯟ ꯈꯨꯊꯤꯁꯤꯗꯤ. ꯃꯣꯏ ꯏꯝꯐꯥꯜ ꯅꯨꯄꯥꯈꯩꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯕꯖꯥꯠꯅꯤꯅ. ꯄꯛꯇꯦ ꯊꯝꯃꯒꯦ. ꯌꯥꯝꯅ. 이마! 야 전화! 행시게 되는 mayam tung hibang nga ka. Imong sidig kay hurala po din ba? ꯁꯤ ꯅꯨꯄꯥꯁꯤ ꯀꯣꯛꯁꯤꯗ ꯑꯐꯕ ꯑꯝꯇ ꯈꯟꯗꯖꯥꯠꯅꯤ. Nana ta ga heje. Kay hurang itin ba? Ngatidi kumune he. ꯑꯁ ꯍꯨꯔꯥꯟꯒꯦ ꯇꯧꯕ ꯅꯠꯇꯤꯌꯦ. ꯃꯤ ꯇꯨꯝꯕ ꯌꯥꯗꯕꯩ ꯁꯤꯗ ꯊꯣꯛꯂꯛꯑꯒ ꯐꯝꯃꯝꯕꯅꯦ. Ojo mangano. Wakhanam khandana tum ya netra. Kali wakhanam sunai. ꯐꯣꯟꯗꯣ ꯑꯝꯇ ꯋꯥꯏꯒꯦ. ꯊꯨꯅ ꯄꯤꯔꯛꯀꯦꯕ. Phone di kay ge. Ha. Nasu tu nang mo nuba ko bro. ꯁꯤꯅ ꯁꯣꯛꯇꯅ ꯁꯨꯝꯁꯤ ꯂꯥꯛꯅ ꯐꯨꯗꯅꯤ. Kay ba? Ha. Kay no nasin mo sumdi kay no. Huy. Tadro. Nasu tu nuba ko bra ne. ꯑꯩꯗꯤ ꯍꯪꯕꯤꯅ ꯀꯥꯏꯗꯩ ꯀꯣꯏꯗꯣꯏꯅꯣ? Kay ba? ꯀꯩꯁꯨ ꯍꯥꯏꯗꯦ. ꯑꯩ ꯁꯤꯗ ꯂꯩꯔꯦꯅ ꯏꯃꯥꯟꯅꯕꯤꯗ ꯄꯥꯎ ꯄꯤꯈꯤꯒꯦ ꯇꯧꯅꯤ. Nung ko namta legendre haidane. ꯃꯤ ꯍꯥꯏꯕꯗꯣ ꯀꯧꯕꯅꯤꯅ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯑꯃꯈꯛꯇꯤ ꯂꯩ. Oh. Nang si Mini ko. ꯁꯥ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯥ? Chibada na ta. Machin je kan majane nang si. Se. Kuin lo wero. Mini ama. Sakta jiga. ꯁꯛꯀꯨ ꯀꯥꯀꯗꯤ ꯆꯣꯡꯈꯠꯂꯅꯤ ꯊꯔꯁꯨ ꯄꯦꯜꯂꯨꯍꯦ. Mini amni ko. ꯑꯁ ꯀꯅꯥꯋꯥꯏꯖꯥꯠꯅꯣ? ꯍꯜꯂꯣ ꯆꯦꯕꯤꯆꯥ ꯑꯩꯅꯦ ꯊꯣꯏꯅꯦ. ꯊꯣꯏ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯁꯤꯅ ꯀꯅꯥꯏ ꯅꯝꯕꯔꯅꯣ? ꯆꯦꯕꯤꯆꯥ ꯑꯩꯗꯣ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗꯅꯦ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯔꯦꯕ. ꯑꯩ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯍꯜꯂꯛꯑꯔꯣꯏ. ꯑꯗꯨꯅ ꯌꯨꯍꯦꯟꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯆꯦꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯣ. ꯏꯝꯐꯥꯜꯗ? ꯀꯩ ꯊꯕꯛ? ꯀꯅꯥꯏꯗ ꯂꯩꯅꯣꯕ ꯅꯪ? ꯑꯩ ꯋꯥꯔꯤꯗꯣ ꯊꯦꯡꯅꯔꯒ ꯄꯨꯂꯞ ꯂꯤꯔꯒꯦꯕ. ꯑꯗꯨꯒꯅꯦ ꯁꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯔꯛꯀꯅꯨꯀꯣ. ꯑꯩꯒꯤ ꯅꯝꯕꯔ ꯂꯧꯔꯀꯥꯟꯗ ꯇꯧꯔꯛꯀꯦꯕ. ꯊꯝꯃꯦꯀꯣ. ꯊꯣꯏ ꯉꯥꯏꯈꯨꯑꯣ ꯊꯣꯏ. ꯑꯁ